are listening Manipuri Wari Tamilasi, a Manipuri audio YouTube channel. Nongalakle lekai mi pumba wawa launare khavo hoisu taraduna lampakta lai adubu khelengi oiramlibu fibam adu yengbada yamna akiba phawraba misini mamai pumba sa kaina khotpagi mawongda khotli mathawakta masin tumba pot amana thilli makhut anidusu thangna lenbagi mawongda matat leli tawramlibu matau adu ubada khaba masada hainadaba amadi akiba phawi numit adu hawkhraduna khelengi mathong mangamsu loikre nongma numidang ama khaba magi khongburoi sing aduga party tawrami maya maraktagi rajesh kowa nupa amana tamogi imuk dubu masak amta yengjage kaigino tamona luhongbasu barton tarakte ekhoida lolisibu imuk dubu masak kyam thirabano khaba yu ngauri haire hey noisu masak thibagi natte yadaba wahai adu haiba loisindringai yaisen babung kari awat apa hapsara ko haibano leiramliba miyoi sing adu yaisen bida yenglai makhoi masen angakpa phangna mitkuptana yengi pakhatpa amadi akibasu phawi khaba mayamgi mataudu ubada phuk haugatlaga yaisen bida chairei aina nang sida lau haibro aina mapan thorakpu yaroi hairamba natro nangi namana paduna sumaina tawruchona tharakpro khaba wangang thibata natana mabuk fattabana maram oiraga lekai dugi mi fawuna nungsiramde adubu yaisen bidi karisuna chungdana hairei yaisen bina aigi mai fadi imung sigi chatliba lamchat asigumna chatte aduga ngasi aina tawjariba asi tawpham thokpa ithongni aigi ipa dudi nongmata asigumba thabak asi macha ingonda uhalakte khangsu khangalakte aduga aina yumsida tawningba tawbada aigi right le ai yumsigi mauni ipuroibagi miyang makhada lairibani pabungna thokanu chatkanu hairaga chatloidaba leite ipuroibagi yathang matung ina laksabani pabung warabino makhong adu thangba haubaga mamai leithoktana rajesta munna yenglaga khonjel amada hairami ngasina laibak thiba thongna phaba nangi saru wai adu tabada khaba amadi lairiba sing adu chingnaba amadi akibana thalami mayumda hanba ngamlaroi haiba fawba hainarei malem magi rumda ungduna phamlaga lairami yaisen bisu changlei yaisen bina dalem kaidorage nasa nungai tabro malem karimta khumde yaisen bina haima kaidorage karimta khumdrade malem wangang ki tawbaga magi phone lai sanugi call oirami malemna hello ima sanuna yai leiboi bungo malemna leye ima pahelake yai ima nise yaisen bi malemdagi phone adu lawi yaisen bina ima sanuna isabu nasa nungai tabro yaisen bina ima kaisu tawdiye mama macha ngahek awa nungai wari saraba matung phone thamnaki sanu masagi khonjel du taraga pakhat papumba khara makhaidi phai adubu mangoda songliba mihun adu amuksu songba haurai ngasai makhai maithongda momon noktuna magi matau yenglamba yaisen bigi thawaisu mangkhirami sanu yaisen bigi thawai mangkhraba matungda songlamba mihun adu ingtharai yaisen bigi thawai adu thoibagi manakta lai thoibana hayu nupi macha yaisen bina matau karamna dalemna aibu ubangamgani aduga matau karamna aigi pangal thongna puthokani thoibana matamana soidana purakani haunarubu leitana nangbu soidana malemna ubangamlakani yaisen bina masina karamba isor magi lilano ayam ware apokpi imagi matau yengbangamdre thoiba karimata khumde yaisen bi makha tarei aigi mangda uriba mahangna kanano aduga
ꯄꯤꯛꯂꯤꯉꯩꯗ ꯂꯣꯏꯅꯈꯤꯕ ꯃꯍꯥꯛꯅ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯕꯨ ꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯤꯈꯤꯕ ꯃꯍꯥꯛꯅ ꯀꯅꯥ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠꯇ ꯄꯨꯄꯨ ꯑꯣꯏꯅ ꯁꯤꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ, ꯑꯩꯅ ꯅꯪꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯄꯨꯄꯨꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯈꯤꯕꯅꯤ ꯑꯩꯅ꯫ ꯌꯥꯏꯆꯦꯟꯕꯤꯅ, ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯎꯈꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯀꯅꯥ? ꯊꯣꯏꯕꯅ, ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟꯅ ꯅꯪꯉꯣꯟꯗ ꯌꯦꯡꯈꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕ ꯑꯩꯅ ꯊꯋꯥꯏ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯈꯤꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯔꯥꯖꯦꯁ ꯈꯥꯕ ꯍꯣꯏꯗꯒꯤ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯃꯃꯤ ꯎꯔꯝꯃꯤ꯫ ꯔꯥꯖꯦꯁ ꯃꯗꯨ ꯎꯕꯗ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯔꯥꯖꯦꯁꯅ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯤꯔ ꯂꯥꯏꯔ? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯠꯄꯗꯧꯅ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯔꯥꯖꯦꯁ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯔꯥꯖꯦꯁ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ꯫ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯔꯥꯖꯦꯁ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯣꯏꯔꯕꯤ, ꯃꯐꯤ ꯃꯔꯣꯟ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯕꯤ ꯃꯁꯝ ꯃꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯔꯥꯖꯦꯁ ꯏꯃꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯤꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯄꯒ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯔꯥꯖꯦꯁꯀꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ, ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯔꯥꯖꯦꯁ ꯈꯣꯡꯅꯥꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯇꯥꯁꯜꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯍꯤꯡ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯔꯥꯖꯦꯁꯅ ꯍꯪꯂꯤꯕꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯔꯥꯖꯦꯁꯅ, ꯀꯔꯤꯅꯣ ꯍꯪꯂꯤꯕꯁꯤ ꯈꯨꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯍꯧꯒꯠꯂꯁꯦ ꯅꯨꯄꯤ ꯃꯆꯥ꯫ ꯔꯥꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯔꯥꯖꯦꯁꯇ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯁ ꯃꯁꯥꯗꯨ ꯈꯪꯂꯗꯨꯅ ꯍꯟꯗꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯦꯁ ꯍꯧꯒꯠꯂꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯆꯦꯜꯂꯤꯕ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯈꯪꯂꯝꯗꯦ꯫ ꯔꯥꯖꯦꯁ ꯁꯨꯝ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯆꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯆꯦꯜꯂꯝꯕꯗꯒꯤ ꯂꯦꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ꯫ ꯑꯇꯤꯌꯥꯃꯥꯁꯨ ꯅꯣꯡꯒꯤ ꯃꯄꯩꯅ ꯊꯥꯖ ꯃꯍꯥꯛꯄꯨ ꯈꯨꯝꯖꯤꯟꯈꯤ꯫ ꯔꯥꯖꯦꯁ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯣꯛꯂꯤ, ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯕ ꯉꯝꯂꯝꯗꯦ꯫ ꯔꯥꯖꯦꯁ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯒ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯅꯨꯄꯤ ꯑꯃ ꯎꯊꯛꯇꯒꯤ ꯌꯥꯟꯊꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯔꯥꯖꯦꯁ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨ ꯍꯟꯖꯤꯜꯂꯒ ꯂꯥꯡꯂꯦꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯂꯛꯏ꯫ ꯔꯥꯖꯦꯁꯅ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯑꯀꯤꯕ ꯁꯛꯐꯝꯗ ꯑꯣꯟꯗꯨꯅ ꯉꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯉꯥꯛꯄꯤꯕ? ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤ? ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ? ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯔꯥꯖꯦꯁ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥ ꯀꯌా ꯑꯃꯁꯨ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯍꯥꯠꯀꯅꯤ, ꯑꯩꯅ ꯅꯈꯣꯏ ꯈꯨꯗꯤꯡꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯃꯤ ꯈꯔꯅ ꯔꯥꯖꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯔꯕꯒꯤ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯌꯧꯅꯗꯨꯅ ꯈꯥꯕꯒꯤ ꯅꯥꯀꯣꯡꯗꯁꯨ ꯌꯧꯔꯛꯏ꯫ ꯔꯥꯖꯦꯁꯀꯤ ꯃꯤꯁꯤ ꯑꯗꯨꯃꯛ ꯈꯦꯂꯦꯟꯒ ꯃꯥꯟꯅꯩ꯫ ꯈꯥꯕ
magi phone da kanagumba amada wari sari. Malem magi rumdagi kumlakpada mapana sariba wari adu lumduna tarami. Khabana phare aikoina hana tanakiba maiba dugi manakta chatlasi. Leihoriba aikoi ahumdi hingnaba lambi thirasi. Momona tamo maiba aduna hairakpa chahi adu hendi hele. Masi pumnamak aikoina thawoidabadagi thokpane. Hembana Momo nangi wafamdo yamna sumi. Aikoisu sumaina tawrakani haibadi khaludabani. Tombagi misi aduga aikoi amata sokhidi. Khabana nakhoi anigi wase to haujingmak maiba adugi manakta chasi. Aduga kari kamdauba haibado tanarsi ai thamlage. Malem magi kada kakhalakduna betta phamduna wakhal khali. Malemna manungda kari waribu leiriba. Masi khangdoktaba yade. Malem magi gari so adu paiduna satke tawbaga yaichenbi changlei. Yaichenbina dalem kai chatuino. Malemna thabak ama chaluge tawbane. Yaichenbina chatpiranuba ai isase yamna nungaiteba. Yaichenbi hanaga manadaba mawongda malemda konsillaga yamna oinazabagi mawongda tawrei. Malem yaichenbigi mawong adu angakpa phawrei. Nongmata adumna tawkhidri. Malemna yai ai thuna halakani thadose. Yaichenbi wahai adu tade room adugi thong adu thingjinki. Malemna yai kainu tawridubo se ai thabakse khara thureba. Yaichenbi malembu bekta chingsilli aduga maraiga kolaga hairei. Mina isa nungaite hairaga chattawgi tawrido kaigino. Ngasiti aigi naktagi nang chatpa yararoi. Aina phadun thamlani. Malem upai leite. Makhada mapagi gari thongdokhiba adu thongnawdagi urami. Malem saurap tawi. Yaichenbi mamai onthoklaga maithongda momon noglei. Malemna yai nasa nungaite aido kari oinano. Yaichenbigi manakta naksillaga mamai mapada wa hairui. Yaichenbina as hainadehe kaino ai kaisu tawdiye handoo. Yaichenbi phuk haugatuna thoki. Malemsu magi gari so adu paiduna thuna makhada kumlai. Haujikta kumkhiba Yaichenbi malemna thirei adubu leiba uramde. Thiba yaba thire adubu phangba kauba leiramde. Somdana khaba momo amadi hemba haunaduna athapa khul amada lai. Maiba adugi yum yaurakpada mi mayam marang tawrami. Khaba gari dagi kumthaduna ahan amada hanglai. Khabana tada mama saubagi yumsibu ahal aduna mane khura sauba leitabagini mayam marang tawriba asi. Khabana matau karamna leitribano. Ahal aduna aikoisu phajana khangde magi yana khada yamna phibam kaina siramba thengnabane. Khaba wa amata hairamdana garida kakhalai. Momona kai haraklage. Khabana mayam marang tawriba asi mama sauba leitabani hare. Hembana is adudi aikoi kaidauba tai. Khabana yum halasi aduga phagadaba khanarasi. Numidangi matamni mayam pulap chak chanaba haiduna leirami. Malem wakhal amada tawduna unglaga phambadu rimana urami. Rimana malem kaidaure nasa nungaitabro. Malemna kaisu tawde. Yaichenbi chak injang hapa haurai. Khabagi mapa yorakpaga Yaichenbi khabada nokpet tawduna yenglai. Minok adu malemna uhaure. Asumna chak ising chaba toknaraba matung ahingi matam oisilakle. Momo toilet changluraga thorai. Nongsu tapli tari. Momona nongsi suba tanja onthokna chadi. Momo magi tungda mi chenkibagum tawrai. Mamai leithoktuna yenglakpada kanasu leiramde. Makhong adu thangba horai. Sumang yorakpada nupi ama matung onthoklaga leplaga leibadu urami. Momona oi kanano ne aduda athengbasida leitidubo kari huralgena changlaino. Momo hangliba adu kana amatana khumde. Tapna nupi adugi manakta changsilai. Nupi adu machi lengde adumak leplaga lei. Momo nupi adugi manak yoksilakpada nupi adu konthong tamna tapna thoki. Momona ngaikone
Kananone nangbo? Nupi adu asum chatpana amamba mapa amada changki. Momosu haifet jinglamlaga tung onthorakpada mamai tangkhai masamna khumbi mamit iraw lawbi machimbal aduna tatkadabagi yanduna leibi nupi ama momoda munna yengduna leiram. Momo ima haina lauraga tusilli. Asumna matung halaga sum chatpada nupi adu mangkhirami. Momosu magi imung tamna chensilei. Thabana. Hey, ibungo kedauragene nangbo? Momo mamana hangliba adu khumdana yamna thuna magi phamungda kakhattuna blanket na mamai mamit khumjinduna lei. Thabasu masana khumlaktaba aduda momogi rumda changlei. Thabana. Ibungo kedaurage nangbo? Momona. Ima kaisu tawdi. Ima tumbiruro. Thabana. Karigino aduk pingna chensilaklidubo? Momona. Nong tabasida chotlena chensilakpani ima. Thabana. O adu khumladi phaidana. Momona. As ima tumuro aisu tumage. Thaba masagi rumdagi thoki. Pung kharagi matungda momogi rumgi thongnau adu thilaklami. Momo kangkhaldagi makoktu lithoklaga yenglei. Kanasu leiramde. Mikuk khara leiraga hanagum amuksu thilaklami. Asum thilambadagi sapu kanna thilai. Momo handakti sauraduna salla karamba huranbano asuk usitaba. Momo phuk haugatuna thongnaudu hangdokpaga utsek ama fatlauna paisilei. Momo khangladuna maming hallaga tui makhutu machin tumba pot amana thilli. Utsek adu momo tamna asum paisilli. Momo utsek adubu namdana tanthoi. Thong adu lonsinge haiduna tawbada makhoigi yungki mathaktagi mi ama chongtharaktuna leimaida tarai. Momo madu ubada mapanda yamna thuna chenthorei. Adubu mafam aduda karigumbi amata leiramde. Momona. Kaino hojikidubo mafam sidanida. Momo masadu pakatpa amadi akiba phaurai. Momo ki matungda nupi amana yamna apikpa khonjelda noklamlaga chenkhi. Momo matung onthorakpada kanamata leiramde. Amuksu nupi amagi apikpa khonjelda momobu kauduna yamna tapna noklai. Momo handakti sauningladuna hey minai macha kanano aingsida nangise ai usitribra nathawna leiradi tholo. Momo kanano masak khangange. Momo ki nagyetta mi chakpagi sahung kaya ama phanglami. Makhong thangduna chatpa ngamlamde. Makhon kaya amasu tarami. Apikpa khonjelda momobu kauduna amukta kanbiyu haiduna nokli. Tariba khonjel asi nupigi ngaktani. Momo taba ngamdraduna manakongdu mensillaga khangi. Momo manakongdu menbaga khonjel adu chap lephi. Ngahaktangdi mafam adu pumchik chii. Mamit tapna pangthorakpada maga masak chap manaba nupa ama mangonda yengduna noktuna leirami. Momo konthonglom tamna chelai. Somdana malem mikap thorakpada yasenbibu yenglai. Adubu yasenbidi leiramdre. Yasenbigi thawai adudi malembu senaduna leiribani. Malemna yai tumdribo hojikpao tumasila odana. Yasenbi masada angakpa phaurammi. Makhutkadu hairaduna malem mamai mapada thamnai. Malemna as kaino tawridubo angang masagi mawongda. Yasenbi malemna mabu ubang ngamlakpa aduda haraubana loirami. Somdana momo sum chelakpada laikai pukhri achauba yaurai. Mafam adu miyamna su hainaba mafamni. Momo masadu akibana henman kibana mafam aduda chensilai. Momo sor thabet holi. Mahakna lotliba mapa adu mamai thangatuna yenglakpada pukhri mapan aduda nupi ani jagoi saduna leibadu urami. Saribo jagoi adusu maibi jagoini. Momo madu ubaga mamaidu phat nondarei. Mahakna lotliba nakal adudagi nupi amagi khonjelna. Da momo jagoi yengba lairo. Momo mamai onthoktuna yenglakpada yamna akiba phawraba nupi amagi saktamni. Momo sitladuna maning hallaga chatli. Momona nang kanano? Nang kanano? Langlenna ai kanano haiba.
ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯂꯛꯏ꯫ ꯈꯪꯂꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯃꯣꯃꯣꯅ ꯅꯪ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟꯅ ꯃꯥꯅꯤ ꯑꯩ ꯂꯥꯡꯂꯦꯟꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯣꯃꯣꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯏꯅ ꯄꯤꯔꯥꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈꯤ? ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯕꯤꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯂꯥꯡꯂꯦꯟ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯃꯇꯝꯗꯨ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯂꯦ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯣꯃꯣ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯕꯒ ꯂꯥꯡꯂꯦꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯣꯃꯣꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ꯫ ꯃꯣꯃꯣ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯔꯝꯃꯤ꯫ ꯀꯥꯎꯔꯤꯕ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯅꯤꯅ ꯅꯥꯝꯃ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯣꯃꯣ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯏ꯫ ꯈꯣꯡꯗ ꯊꯤꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯃꯣꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯏ꯫ ꯃꯣꯃꯣ ミꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯍꯥꯠꯀꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯉꯁꯥꯏ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯝꯂꯩꯃ ꯑꯅꯤꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯩ꯫ ꯃꯣꯃꯣ ꯃꯥꯏꯕ ꯆꯥꯎꯕꯅ ꯄꯤꯔꯝꯕ ꯊꯋꯥꯏ ꯆꯪꯕ ꯉꯝꯗꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯡꯂꯦꯟꯅ ꯃꯥꯕꯨ ꯃꯌꯨꯝꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫